mayambo ahna maktada warina chonggi maikaidagi ikok nonna tarangna upsadi ekhuna ngasisu amak puru galaksari ekhuna thajarakpu warida thangja ahanbada tarasuba saru ngasigi tarasuba saru asitana wari asina kadi bahaining liba kadi oriba haibado mayam puna mangna wari sitaraga makhamuna rasi hojik tabi rasi ekhuna thajarakpu warida thangja ahanbada tarasuba saru thoibigi mamanaba ado yamna phingna gari thorga thore sorok yore bakandadi lambi adudi ani thoklabani mamanglomda ama aduga maninglomda ama karamba lambida chakhibana habadudi bahagna chapchana khamngamdre thoibagi number dasu phone toninge adubu kariguma phone toruba tarbadi bakhoina khangkini haduna jingnaba kaya aduna di phone tawdre sorok tu da mahagna ngihaktang di gari khamgleiri adum leiding matam sidani mamanglomdagi sahi miyai chalaba nupa amakak tamna kumtharae nupa aduna kumtharakpadu ubada mamana aduna hangne kaka kainumta hange ba kaka na hoji kumtharak matamda kara makak yamna kana thokiba ubra wahai du harakpada nupa aduna kumme ui ibunga ngihaki mamangda yamna kana gari amadi thauruga kaki karigin ibunga wahai du tapada thoibagi mamana aduna yam nungaijare kaka asumna hairamlaga wa makha taramdana gariyedo mamalong thauki yamna kana thaubane makhoi gi manak taba yorabadi makhoi mu phanglabadi haduna thoibagi mamana aduna gariyedo tharukatane adabu phangba kopudi leite mamalong da phana kana karabasu karamba lambida kadom da phuki habadudi khangba nate khara abuk challe aduga gariyedo amka khamlaga leirame kadom da bachaliba kadai da belairiba numidangi matam oibanina karimata khangba ngamdre ngahaktangi matungda thoibana yamna lonna mamana adugi number da message harakki mabu pharaga poriba amadi bakhoigi lefamna chingba pun haraklamme adumna harakpadagi mamana adu sukhangle yamna thonama magi gari adu thauraga thoibu phariba amadi mabu poriba mafam adu tamna gari thorga lakhi mafam adudi atai kadai sunate thoib khoi khungi nongpok thangbada leiriba chingja amadane chingja adu yore asomda kara dugi manungdagi thoibabu mokhoi ani changduna chingthoklamme aduga gari adu ngahallaga mokhoina akan wa kaya mahaire ningthemna han hairame thoiba aina nangbu yama thajana thokiba thudusing adigu maramda wari kaya matamle aduga nangna abu aran wakhan kaya makhalle habase aisu khanglabane nang engonda asengmudu phajana hayo kari maramgi damak aigi number hanglibano aigi number thiribano thoibana amu pakat pakana komme ningthem nang ibu thajadabra aidi adukumba aran wakhal amata phawba aina khankibla leite nang tanabu wakhal lana khalmane aina nangi number hangbudi nangse aigi lekai gi manabane aina sumna sum karigumba khara hangmgi damak nangi number hangmane ai fattaba wakhal amatadi khandi kittabane adubu nangnadi aibu lana khalle ningthemna amuk khala sauna komme nasin thigano oidaba ngangano nang kanano karino habase aina masak mun khanglabane nangse putchanaba laisanaba mini ngarang nubidangi thodoktuda nangna tawdiba amadi nangna sanadu bilila singado ai punna khanglabane kadai nangna ngarang sanaba laido kauthoro akhoi gi mangde lepallo nongmi gi mangda magse kayam kuina lepang amadu yenge abuta kauthoro une wahai do harapada thoibadi kari khumgani kari bahaigani thoibada komme ningthem ai adu kuma binate aise nangle kai gi namana bane yamna chambane nangna so aibu phajana khangliba natra nongbuta aina kanagi mafamda kari akaiba tokibage kanagi thamoi soknaba aina kari thamok tokiba yawbage hoi nangi thamoina penaba nangi wakan nungainaba nasigi numit asida nangna ibu hatkibada aigi thawai ase pamugada leite adubu aingonda irad siraga nangna aduma tawbududi ai khardi pende phu ai bu hallo nangna tawni makaya mato ai mailaduna cheloi khut phaw halloi ningthemna komme o thawna yamna phaine thoiba chawba yade ekhoidi birone
ꯍꯧꯖꯤꯛ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯆꯦꯟꯅꯔꯤꯕ ꯃꯤꯅꯤ ꯑꯩꯁꯨ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯑꯗꯨ ꯁꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯁꯥꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥꯏꯕ ꯀꯌꯥ ꯑꯃꯗ ꯂꯥꯛꯂꯒꯅꯤ ꯑꯗꯨꯅ ꯅꯪ ꯑꯩꯕꯨꯗꯤ ꯁꯥꯎꯒꯅꯨ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯑꯥꯗ ꯍꯤꯡꯂꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯅ ꯅꯣꯡꯃꯩ ꯂꯧꯊꯣꯔꯛꯑꯦ ꯊꯣꯏꯕꯒꯤ ꯂꯥꯏꯕꯛꯇ ꯅꯝꯂꯒ ꯑꯃꯨꯛꯀꯁꯨ ꯅꯤꯡꯊꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯊꯣꯏꯕ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯩꯒꯤ ꯌꯦꯛꯅꯕꯅꯦ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯅꯤꯡꯊꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯥꯏꯈꯣ ꯏꯇꯥꯎ ꯅꯣꯡꯃꯩꯗꯣ ꯉꯥꯏꯍꯥꯛꯇꯪ ꯊꯝꯖꯤꯜꯂꯣ ꯃꯤ ꯐꯨꯗꯕꯁꯨ ꯀꯨꯏꯔꯦ ꯈꯨꯠꯁꯦ ꯃꯔꯦꯡ ꯆꯠꯂꯦ ꯉꯁꯤꯗꯤ ꯄꯦꯟꯅ ꯑꯃꯨꯛꯇ ꯐꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕ ꯊꯣꯏꯕꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯟꯅ ꯃꯥꯒꯤ ꯃꯥꯏꯅ ꯊꯥꯖꯤꯜꯂꯝꯃꯤ ꯊꯣꯏꯕ ꯒ꯭ꯌꯥꯟ ꯉꯥꯎꯕꯅꯦ ꯇꯟꯗꯟ ꯄꯥꯏꯕꯅꯦ ꯊꯣꯏꯕ ꯒꯥꯔꯤ ꯑꯗꯨꯗ ꯉꯥꯏꯔꯒ ꯂꯩꯔꯝꯕꯗꯒꯤ ꯃꯈꯥꯗ ꯇꯨꯔꯦ ꯃꯈꯥꯗ ꯇꯨꯔꯕꯁꯨ ꯑꯃꯨꯛꯀ ꯆꯤꯡꯈꯠꯂꯦ ꯃꯥꯏ ꯃꯤꯠ ꯈꯪꯗꯅ ꯄꯨꯛ ꯈꯣꯡ ꯈꯪꯗꯅ ꯄꯪꯀꯥꯎꯗ ꯀꯥꯎꯁꯤꯜꯂꯦ ꯊꯥꯖꯤꯜꯂꯦ ꯑꯗꯨꯒ ꯅꯤꯡꯊꯦꯝꯁꯨ ꯐꯨꯕ ꯀꯥꯎꯕ ꯀꯌꯥ ꯑꯃ ꯇꯧꯔꯦ ꯃꯥꯁꯨ ꯌꯥꯎꯔꯦ ꯊꯣꯏꯕꯅ ꯆꯦꯅꯥꯈꯣꯟ ꯈꯥꯡꯕ ꯃꯥꯅ ꯌꯥꯝꯅ ꯋꯥꯕꯗꯨ ꯎꯔꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯧꯅ ꯅꯣꯛꯂꯤ ꯅꯨꯡꯉꯥꯏꯔꯦ ꯊꯣꯏꯕ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯒ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯈꯨꯠ ꯐꯥꯎꯕ ꯍꯟꯗꯕꯅꯦ ꯅꯤꯡꯊꯦꯝꯅ ꯁꯥꯔꯛꯄ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯒꯤꯗꯃꯛ ꯉꯁꯤꯗꯤ ꯃꯍꯥꯛꯁꯨ ꯑꯋꯥꯐꯝꯅ ꯇꯥꯒꯗꯧꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯏꯕꯗꯤ ꯁꯤꯔꯕꯁꯨ ꯁꯤꯅ ꯀꯔꯤꯃꯠꯇ ꯈꯨꯠꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯔꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯐꯅ ꯀꯟꯅ ꯐꯨꯔꯦ ꯀꯥꯎꯁꯤꯜꯂꯦ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯅꯤꯡꯊꯦꯝꯒꯤ ꯉꯛꯁꯝꯗꯅꯤ ꯀꯟꯅ ꯀꯣꯜꯂꯤꯕ ꯃꯥꯅ ꯀꯣꯜꯂꯤꯕ ꯃꯈꯨꯠ ꯑꯗꯣ ꯊꯥꯗꯣꯛꯈꯤꯕ ꯂꯩꯇꯦ ꯅꯤꯡꯊꯦꯝꯁꯨ ꯊꯣꯏꯕꯅ ꯑꯗꯨꯝꯅ ꯀꯟꯅ ꯀꯣꯜꯂꯛꯄꯗꯒꯤ ꯁꯣꯔ ꯐꯨꯜꯂꯕꯅꯦ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯕꯅꯦ ꯃꯆꯤꯟꯗꯁꯨ ꯃꯇꯤꯟ ꯑꯣꯔꯣꯔꯣ ꯇꯥꯔꯕꯅꯦ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯊꯣꯏꯕꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯃꯔꯤꯡꯖꯦꯜ ꯌꯥꯝꯅ ꯈꯥꯛꯈꯤꯕ ꯑꯃꯗꯤ ꯁꯤꯔꯕꯁꯨ ꯑꯩꯒ ꯅꯪꯒ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯀꯟꯅ ꯆꯞꯂꯒ ꯂꯩꯈꯤꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯔꯤ ꯇꯧꯒꯅꯤ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯈꯔ ꯆꯥꯎꯕ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ ꯊꯣꯏꯕꯒꯤ ꯂꯥꯏꯕꯛ ꯇꯝꯅꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯔꯤꯕ ꯊꯣꯏꯕ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯝꯃꯥꯏꯊꯛꯇ ꯂꯣꯡꯉ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯅꯤꯡꯊꯦꯝꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯅꯤꯡꯊꯦꯝ ꯇꯞꯅ ꯍꯧꯒꯠꯂꯛꯑꯦ ꯁꯣꯔ ꯐꯨꯟꯈꯤꯕ ꯀꯌꯥꯗꯨꯅ ꯂꯣꯛꯁꯨ ꯀꯟꯅ ꯈꯣꯔꯤ ꯑꯗꯨꯒ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯀꯌꯥꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯊꯣꯔꯛꯂꯦ ꯑꯗꯨꯒ ꯂꯩꯃꯥꯏꯊꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯤꯕ ꯊꯣꯏꯕꯗ ꯅꯣꯡꯃꯩ ꯀꯥꯞꯀꯥꯏꯗꯨꯅ ꯇꯧꯔꯝꯃꯦ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯤ ꯉꯥꯏꯈꯣ ꯏꯇꯥꯎ ꯀꯥꯞꯈꯤꯅꯨ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯇꯥꯔꯕꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯄꯦꯟꯅ ꯂꯥꯛꯅꯔꯒ ꯄꯦꯟꯅ ꯐꯨꯔꯒ ꯃꯥꯕꯨ ꯍꯥꯠꯀꯗꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯒ ꯂꯩꯔꯤ ꯁꯤꯔꯕ ꯇꯥꯟꯐꯝꯗ ꯑꯩꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯏꯁꯣꯔ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯂꯣꯝꯗꯒꯤ ꯍꯥꯟꯅ ꯂꯣꯟꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯒꯥꯔꯤ ꯑꯗꯨꯅ ꯈꯔ ꯂꯥꯞꯅ ꯈꯥꯝꯂꯝꯂꯒ ꯃꯍꯥꯛ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯗꯨ ꯐꯥꯎꯔꯒ ꯆꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯂꯣꯝꯗ ꯂꯩꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯂꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯏꯕꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯔꯤꯕꯗꯣ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯂꯣꯏꯅ ꯎꯔꯕꯅꯤ ꯅꯤꯡꯊꯦꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯃꯇꯝ ꯀꯨꯏꯊꯔꯒ ꯑꯩꯈꯣꯏꯗ ꯐꯔꯛ ꯇꯥꯅꯕꯅꯤ ꯀꯥꯞꯂꯝꯂꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯠꯈ꯭ꯔꯁꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏꯕ ꯏꯇꯥꯎ ꯁꯤꯈ꯭ꯔꯕꯗꯤ ꯑꯗꯨꯝ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯄꯦꯟꯅ ꯐꯨꯁꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯁꯤꯕ ꯅꯤꯡꯊꯦꯝꯅ ꯃꯈꯨꯝꯃꯤ ꯍꯣꯏ ꯉꯥꯏꯔꯁꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯃꯥꯅ ꯍꯧꯒꯠꯂꯛꯄꯒꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯒ ꯃꯤꯠ ꯑꯗꯨꯅ ꯉꯥꯡꯁꯪ ꯉꯥꯡꯂꯒ ꯅꯤꯡꯊꯦꯝꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯣ ꯅꯤꯡꯊꯦꯝ ꯎꯔꯦ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯈꯪꯕꯣꯏ ꯄꯥꯈꯠꯄꯣꯏ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯊꯛꯇ ꯇꯨꯁꯤꯜꯂꯛꯄꯅꯤ ꯃꯥꯅ ꯑꯗꯨꯃ ꯇꯨꯁꯤꯜꯂꯛꯄꯗꯗꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯈꯪꯂꯦ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯎꯗ꯭ꯔꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯣ ꯅꯤꯡꯊꯦꯝ ꯀꯔꯤꯃꯠꯇ ꯈꯨꯝꯗ꯭ꯔꯦ ꯃꯈꯨꯠꯇꯤ ꯊꯤꯜꯂꯦ ꯌꯦꯡꯉꯨ ꯇꯨ ꯏꯇꯥꯎ ꯌꯦꯡꯉꯨ ꯇꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ
ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤꯃꯛ ꯎꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯗ ꯅꯣꯡꯃꯩꯗꯨ ꯀꯥꯞꯄꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯤ ꯐꯨꯠ ꯐꯨꯠ ꯃꯥꯡꯉꯦ꯫ ꯑꯃꯨꯛ ꯃꯥꯡꯈꯤꯕꯗꯒꯤ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯀꯗꯥꯏꯗ ꯊꯣꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ, ꯎꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯅꯨꯄꯤ ꯑꯗꯣ ꯂꯦꯞꯄꯒ ꯂꯩꯔꯝꯃꯦ꯫ ꯇꯨꯡꯗ ꯑꯃꯨꯛ ꯂꯦꯞꯄꯗꯒꯤ ꯑꯃꯨꯛꯀꯁꯨ ꯅꯣꯡꯃꯩ ꯑꯗꯣ ꯅꯨꯄꯤ ꯑꯗꯨ ꯇꯝꯅ ꯀꯥꯞꯄꯤ꯫ ꯀꯥꯞꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯃꯥꯡꯉꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯥꯡꯕ ꯑꯃꯨꯛ ꯊꯣꯔꯛꯄ ꯀꯌꯥ ꯑꯃ ꯇꯧꯕꯗ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯑꯗꯨꯝ ꯀꯥꯞꯄꯅꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯈꯣꯏꯒꯤ ꯅꯣꯡꯃꯩ ꯑꯗꯨꯁꯨ ꯃꯔꯨ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯦꯝꯅ ꯌꯥꯝꯅ ꯇꯞꯅ ꯀꯤꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯃꯔꯨ ꯌꯥꯎꯗ꯭ꯔꯦ, ꯀꯃꯥꯏ ꯇꯧꯁꯤꯒꯦ?" ꯃꯃꯥꯟꯅꯕꯗꯨꯅ ꯈꯨꯝꯃꯦ, "ꯑꯗꯨꯅꯦ, ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏꯅꯤꯕꯨ? ꯆꯦꯟꯈ꯭ꯔꯁꯤꯔꯥ?" ꯅꯤꯡꯊꯦꯝꯅ ꯈꯨꯝꯃꯦ, "ꯆꯦꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯆꯦꯟꯈꯤꯕ ꯇꯥꯔꯕꯗꯤ ꯊꯣꯏꯕꯁꯦ ꯍꯤꯡꯍꯧꯔꯤ꯫ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯍꯤꯡꯍꯧꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯀꯗꯥꯏ ꯅꯪꯅ ꯉꯁꯥꯏ ꯄꯥꯏꯔꯝꯕ ꯅꯨꯡꯗꯣ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ? ꯅꯨꯡꯁꯤꯅ ꯁꯨꯔꯒ ꯊꯣꯏꯕꯁꯦ ꯍꯥꯠꯂꯝꯃꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯅ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯗ ꯈꯔ ꯆꯥꯎꯕ ꯅꯨꯡ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯝꯃꯦ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ, ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕꯗꯨꯗꯤ ꯄꯨꯟꯅ ꯇꯥꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗꯅꯤ ꯃꯍꯥꯛꯅ ꯇꯨꯡꯂꯣꯝꯗꯒꯤ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯊꯣꯏꯕꯅ ꯒ꯭ꯌꯥꯟ ꯃꯥꯜꯂꯒ ꯇꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯇꯞꯅ ꯊꯣꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯠꯇꯨꯗꯤ ꯏꯔꯪ ꯂꯪꯉꯤ꯫ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯗꯥꯡꯅꯒ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯜꯂꯤꯕꯅ ꯚꯨꯠ ꯊꯣꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝꯕꯗꯣ ꯏꯉꯥꯟ ꯉꯥꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯁꯨ ꯅꯨꯡ ꯊꯤꯔꯝꯕꯗꯒꯤ ꯑꯃꯨꯛ ꯄꯥꯈꯠꯄꯣꯏ ꯈꯪꯕꯣꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒ ꯈꯪꯅꯔꯝꯕ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯒꯅꯤ? ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯊꯣꯛꯇꯅ ꯃꯍꯥꯛꯁꯨ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠꯇꯒꯤ ꯏꯔꯥ ꯆꯦꯜꯂꯒ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯗꯤ ꯉꯥꯎꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯇꯨꯡꯂꯣꯝꯗꯒꯤ ꯊꯣꯏꯕꯒꯤ ꯃꯔꯨꯞ ꯑꯗꯣ ꯃꯈꯨꯠꯇ ꯈꯔ ꯆꯥꯎꯔꯞ ꯇꯧꯕ ꯎ ꯑꯃ ꯄꯥꯏꯔꯒ ꯌꯥꯝꯅ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯀꯣꯛ ꯇꯝꯅ ꯍꯥꯏꯊꯔꯛꯈꯤ꯫ ꯆꯥꯎꯔꯕ ꯎ ꯑꯗꯨꯅ ꯊꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯃꯥꯏꯊꯛꯀ ꯂꯣꯡꯉ ꯇꯥꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯑꯅꯤ ꯑꯗꯨꯁꯨ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯆꯣꯡꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯋꯥꯅ ꯇꯥꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯀꯟꯅ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯊꯋꯥꯏ ꯆꯥꯛꯄ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯈꯤꯕꯅ ꯊꯣꯏꯕꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯅ ꯀꯜꯂꯤ꯫ ꯃꯥꯏꯃꯤꯠ ꯈꯪꯗꯅ ꯄꯪꯀꯟꯅ ꯀꯟꯕꯅꯤ, ꯐꯨꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯂꯦꯡꯈꯤꯗ꯭ꯔꯦ, ꯄꯨꯟꯅ ꯒ꯭ꯌꯥꯟ ꯃꯥꯜꯂꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯇꯞꯅ ꯆꯦꯟꯁꯤꯜꯂꯒ ꯒ꯭ꯌꯥꯟ ꯃꯥꯜꯂꯒ ꯇꯥꯔꯤꯕ ꯊꯣꯏꯕꯕꯨ ꯇꯞꯅ ꯂꯦꯡꯍꯜꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯀꯤꯁꯨ ꯀꯤꯔꯤꯕꯅꯤ, ꯄꯥꯈꯠꯂꯤꯕꯅꯤ꯫ ꯊꯣꯏꯕꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯍꯥꯏꯗꯨꯅ ꯂꯦꯡꯍꯜꯂꯦ꯫ "ꯊꯣꯏꯕ, ꯊꯣꯏꯕ, ꯊꯣꯏꯕ, ꯁꯦ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯕ, ꯑꯃꯨꯛꯇ ꯍꯧꯒꯠꯂꯨꯁꯦ, ꯊꯣꯏꯕ, ꯊꯣꯏꯕ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯕꯕꯨ ꯇꯞꯅ ꯂꯦꯡꯍꯜꯂꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯕꯁꯨ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅꯗꯤ ꯊꯣꯏꯕ ꯃꯁꯥ ꯄꯨꯝꯕ ꯇꯦꯛꯂꯕꯅꯤ꯫ ꯇꯞꯅꯁꯨ ꯅꯥꯍꯩꯔꯤ꯫ ꯃꯥꯅ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄꯒꯗꯤ ꯃꯥꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯊꯣꯏꯕꯁꯨ ꯀꯤꯕꯣꯏ ꯄꯥꯈꯠꯄꯣꯏ ꯈꯪꯕꯅꯤ꯫ ꯊꯣꯏꯕ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯦ, ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯊꯣꯏꯕꯗ ꯇꯞꯅ ꯍꯥꯏꯔꯤ, "ꯏꯇꯥꯎ, ꯀꯤꯒꯅꯨ. ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯧꯖꯤꯛꯃꯛ ꯒ꯭ꯌꯥꯟ ꯃꯥꯜꯂꯒ ꯇꯥꯔꯤꯕꯅꯤ, ꯁꯤꯗ꯭ꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯠꯇꯕ, ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ, ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯍꯥꯠꯂꯝꯂꯁꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯂꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯁꯦ ꯍꯧꯒꯠꯂꯣ, ꯑꯁꯤꯒꯤ ꯅꯨꯡ ꯑꯁꯤ ꯄꯥꯏꯌꯨ, ꯑꯗꯨꯒ ꯑꯩꯅ ꯑꯁꯤꯒꯤ ꯎ ꯑꯁꯦ ꯄꯥꯏꯔꯒꯦ꯫ ꯌꯥꯝꯅ ꯐꯠꯇꯕ,
ꯃꯍꯤꯛ ꯑꯅꯤꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯍꯥꯠꯂꯁꯤ ꯁꯦ ꯄꯥꯏꯌꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯕ ꯅꯨꯡ ꯑꯗꯨ ꯄꯥꯏꯔꯦ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯃꯃꯤꯠꯇꯒꯤ ꯏꯔꯥ ꯆꯦꯜꯂꯒ ꯃꯍꯥꯛꯅꯁꯨ ꯍꯥꯠꯂꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠꯇ ꯃꯉꯛ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯅꯁꯨ ꯃꯉꯛ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯏꯕ ꯍꯧꯖꯤꯛꯇꯤ ꯁꯥꯎꯅꯤꯡꯕꯣꯏ ꯅꯨꯡꯉꯥꯏꯇꯕꯣꯏ ꯅꯤꯡꯊꯦꯝꯒꯤ ꯃꯀꯣꯛꯇ ꯍꯥꯟꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯨꯡ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯁꯨꯔꯝꯃꯤ ꯅꯤꯡꯊꯦꯝ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯃꯥꯡꯂꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯅꯨꯡꯅ ꯑꯃꯨꯛ ꯁꯨ ꯑꯗꯨꯒ ꯎ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯀꯟꯅ ꯀꯟꯅ ꯊꯥꯕꯗ ꯃꯍꯥꯛꯁꯨ ꯁꯤꯒꯗꯧꯔꯦ ꯃꯥꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ ꯂꯥꯎꯔꯤ ꯅꯨꯄꯥꯗꯨꯅ ꯁꯤꯕ ꯃꯤꯀꯨꯞꯇꯅꯤ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯜꯂꯤꯕ ꯍꯔꯥꯎꯔꯤꯕ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯁꯤꯔꯒ ꯇꯥꯔꯦ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯅꯨꯄꯤꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯔꯥꯎꯕ ꯑꯃꯗꯤ ꯄꯦꯟꯕꯒꯤ ꯃꯇꯧꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯊꯣꯏꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯅꯤ ꯅꯪꯒꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤꯕ ꯅꯪꯒꯤ ꯊꯋꯥꯏꯅ ꯄꯦꯟꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯂꯕꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯅꯪꯒꯤ ꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯣ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯕ ꯍꯧꯏ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯡꯕ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤꯗꯨꯗꯤ ꯌꯦꯡꯉꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯃꯤꯠꯇꯒꯤ ꯏꯔꯥ ꯆꯦꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯈꯨꯠ ꯍꯥꯏꯔꯛꯏ ꯊꯣꯏꯕꯁꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯕꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯥꯏꯅꯤ ꯊꯋꯥꯏꯅꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯄꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕꯅ ꯈꯥꯝꯂꯝꯂꯤꯕ ꯒꯥꯔꯤ ꯑꯗꯣ ꯊꯦꯡꯅꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯣꯏꯕꯒꯤ ꯌꯨꯝ ꯌꯧꯔꯦ ꯃꯃꯥꯟꯅꯕꯗꯨꯒ ꯊꯣꯏꯕ ꯈꯣꯏꯒꯤ ꯌꯨꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯇꯨꯝꯂꯦ ꯇꯨꯝꯅ ꯇꯨꯝꯅ ꯊꯣꯏꯕꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯇꯨꯝꯊꯕ ꯌꯥꯕ ꯅꯠꯇꯦ ꯊꯣꯏꯕꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯇꯥꯎ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯗꯤ ꯀꯔꯤ ꯊꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯄ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕ ꯃꯃꯥꯟꯅꯕꯗꯨꯅ ꯈꯨꯝꯃꯤ ꯏꯇꯥꯎ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯀꯤꯒꯅꯨ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯗꯨꯅꯤ ꯊꯣꯏꯕꯅ ꯃꯈꯨꯝꯃꯦ ꯈꯪꯗꯦ ꯏꯇꯥꯎ ꯇꯨꯝꯊꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯈꯤꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯦ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯅꯁꯨ ꯌꯥꯝꯅ ꯄꯦꯜꯂꯝꯒꯅꯤꯀꯣ ꯃꯃꯥꯟꯅꯕꯗꯨꯅ ꯈꯨꯝꯃꯦ ꯏꯇꯥꯎ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨ ꯄꯦꯜꯂꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯃꯍꯩꯁꯤꯡ ꯑꯁꯤꯗꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯀꯗꯕꯅꯤ ꯐꯔꯦꯁꯦ ꯊꯦꯡꯂꯦ ꯇꯨꯝꯊꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯊꯣꯏꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗ ꯇꯨꯝꯊꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯂꯦ ꯆꯤꯡꯖꯥꯗ ꯃꯤ ꯁꯤꯔꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯧꯅꯔꯛꯈꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯅꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯁꯤꯕꯒꯤ ꯄꯥꯎ ꯑꯁꯦ ꯖꯦꯜꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯄꯥꯎ ꯇꯥꯔꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯍꯥꯠꯄꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯊꯤꯒꯠꯂꯛꯈꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯖꯦꯜꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯋꯥ ꯁꯦꯡꯗꯣꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯁꯤꯈꯤꯕꯒꯤ ꯑꯗꯨꯗ ꯍꯥꯠꯄꯗ ꯁꯦꯟꯅꯕꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯁꯦꯡꯕꯁꯤꯡ ꯑꯗꯣ ꯄꯨꯟꯅ ꯍꯥꯏꯗꯣꯛꯈꯤ ꯑꯗꯨꯝꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯗꯟꯗꯤ ꯐꯪꯖꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯀꯨꯞꯅ ꯊꯤꯒꯠꯈꯤꯗꯦ ꯑꯗꯨꯒ ꯖꯦꯜꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯩꯈꯤ ꯊꯣꯏꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯄꯨꯟꯁꯤꯗꯤ ꯑꯋꯥꯕ ꯇꯥꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯅ ꯂꯥꯛꯂꯝꯕ ꯃꯉꯣꯟꯗ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯍꯜꯂꯝꯕꯗꯣ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯊꯣꯏꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯣ ꯅꯣꯡꯃ ꯄꯨꯜꯂꯦ ꯃꯃꯥꯟꯅꯕꯗꯨꯅ ꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯪꯉꯤ ꯏꯇꯥꯎ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯕ꯭ꯔꯥ ꯊꯣꯏꯕꯅ ꯈꯨꯝꯃꯦ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯥꯕꯨ ꯍꯥꯠꯈꯤꯕꯁꯤꯡ ꯑꯗꯣ ꯂꯃꯟ ꯈꯨꯝꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗꯦꯗ ꯈꯪꯗꯦ ꯏꯇꯥꯎ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗꯁꯨ ꯍꯦꯛꯇ ꯃꯇꯨ ꯆꯨꯡꯉꯤ ꯄꯥꯈꯠꯂꯦ ꯃꯃꯥꯟꯅꯕꯗꯨꯅ ꯈꯨꯝꯃꯦ ꯑꯗꯨꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯎꯃꯣꯠ ꯑꯣꯏꯒꯗꯕ ꯅꯠꯇꯦ
ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ, ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ꯫ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯒꯅꯤ, ꯁꯥꯒꯤ ꯄꯨꯛꯆꯦꯟ ꯆꯦꯟꯒꯅꯤ? ꯅꯪ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯇꯣ ꯄꯥꯞ ꯅꯠꯇꯦ, ꯑꯗꯨꯗꯤ ꯑꯐꯕ ꯊꯕꯛꯅꯤ꯫ ꯐꯠꯇꯕ ꯃꯍꯩꯁꯤꯡ ꯑꯁꯤꯗꯤ ꯃꯨꯊꯠꯀꯗꯕꯅꯤ, ꯃꯥꯡꯍꯟꯒꯗꯕꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯊꯣꯏꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯣ ꯌꯨꯝ ꯇꯝꯅ ꯍꯜꯂꯛꯈꯤ꯫ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯋꯥꯈꯜ ꯈꯟꯁꯤ, ꯐꯠꯇꯕ ꯋꯥꯈꯜꯗꯤ ꯑꯩꯈꯣꯏ ꯈꯟꯒꯨꯝꯁꯤ꯫ ꯍꯌꯦꯡꯗꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯒꯃꯨꯛ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫